ngasi mami tubina akhanina unajariba ase Council of Higher Secondary Education Manipurna Loba Kosam Chanda second position Tarakrabi PUSHPA KAKCHINGTABAM Ahan Bada PUSHPA congratulations haina thangjari. Thank you Jay. PUSHPA gi mama bagi ming aduga kai school dagi horapano adu hana thambi. Akhoi babagi mingna KAKCHINGTABAM nangai sarma mama gi mamingna Aribam Rahasori Debi, Aduga Aise High School Tamopase, Catholic School Kanchipur Tame, Aduga 10 Luraga, Tijita Tamzarapani, 11 jobs, art stream. The PUSHPA art stream, Laurise, Sisakario, Karamba Vision, Ubatakino, Karamba Wakadon Letakino. I know art stream was suddenly Logibaneba, art slung Sungaram deba. I said 10 Luraga, I doctor Tamdoni, gynecologist, or doing Lamton Larambaneva. The suddenly entrance key from Tazan was asked to Tazalaga at the minus some Tamakiboidin. Other subjects say a Canada art stream sida. Yana Kuida Jana Lozage and Canvas subject like Maghatan the Base, criminology the Tomine, ado ID Yamna, offered subject or the Banina, political science Tamtaganage. Other pol science true stories, idea Hogi Hosit Lariba situation, Lebak ethnic conflict, Mam Larida, Sugumba conflict, Mam say Uber the Gi, pol science, Laura Gay, Hina Irana Traga, Hana the Gitum, I pol science true story, Sidadum, or honor story, could have to do a calibi. Pol science Isana Pamzabagi or the Duga, how to kiss situations in a soup longing but at the minor. Makatarapado PUSHPA akhoi education gi journey sida makatarapa se ko Manipur da tam gena khanbra na traga outside gumba tamba ge pam makha se chiche ise Manipur da dum tawdoba male even chancellor ready ma pan su chat pa yai ado Manipur da hazikiti admain ado sigi position yaur ani haba se hana de gi di adum PUSHPA na prepare tawba matam da adum thajar ba lairam lagani haina khalli ko ado sumaina position de yaur pa se wakhal da yam nungairam gani hain su khali ado adi ki matang de kitang thambiram position yar pase preparation tarpa matam dadi mark toina target thameba I say 93 94 admine chatpana I target tawzabane ado position se second position yar asu 91 pc tang chatleba na position se yar pa matam da haidi hana yar kani na leibersu haidi maning wai daga manbado ado sumaina second position gati thasada ba hanati ado ado huziki situation sida awaba tuition chatpada khotpada adi awaba yam nangam haina thajirai adugumba gi matang su kitang thabiram awaba se chiche I say financially kitang problem like tiji tamakpadagi haidi baba se 2023 gi December da pension chatleba adagi makha tarapa se hozi pension se yada dana leba ala dana lebanina financially kitang wai adana tuition chatpa se I say NIT Nong Institute of Tutorial Thambal Kong konumang da chasar e chatpa sida sir Suresh na sir matheng na tuition gi fees sing se ai gi mang exam to bire ba sir na kai mata low repetition gi fees se nang pa ban thokpa dum pau paisa gi nang adumain khan no khono na sir na mang to bire duga ai se chathok sen su coaching sidi pung ni pan adumain lor panina yum han ba se line de chat panina gari le magadi han ba da fartan na khong na halapa adumain shum tor pa dei so sir na adudi nang hostel de foundation se revision si loi triple play yona adumain 2 months mo lai hostel da so adumain to zare Makatarak pase mama da unat chege koi PUSHPA na sumaina position yorok pase mama hoina su hana de gi di expector magani haina thajai haibadi cha adum like se phana horok pani na adu sumaina position yorok pase mama hoida fawba feelings so kitang thambi awan yam nungai isana position yorok pase adu hamde de su khali ma adum position si yaune na mama gi asa dum leyeba adu ma ka to si nang handaki ten da su khangi bido ten di legidre aduna tu piji di nang Anto them ko hai the ma chu mama kan na thona gen hai ado akon su han dum ma chan bangam ni dum khalle bu wan de na kal bung sim chan ngam ni mama ka dum dum hai sa na hai ado tuition center school ka ka de gi so am help am there to tg school gi su oja sing am nang si isa gi am phana he to bi dum ma da khai khotna du to da to dum habi re adegi mu kanogi kari NIT kunu mangi su yam phana moi school yo ja sasuresan jo apna ka tobi isagi magi war parle ma yingjem bi ga like la sugi mamda ado chathok sin ju pharak ta do magi ma da nungdang da tobuni na tuition tobuni pung ni pan da sui thar pani na halak podadi
ꯒꯥꯔꯤꯗꯣ ꯑꯩꯈꯣꯏꯗꯤ ꯂꯥꯏꯟꯗ ꯆꯠꯄꯅꯤꯅ ꯑꯣꯇꯣ ꯆꯦꯟꯗꯦ ꯃꯄꯥꯒ ꯃꯣꯏꯗꯤ ꯈꯣꯡꯅ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯅꯣꯡ ꯆꯣꯠꯂꯁꯨ ꯍꯜꯂꯛꯄ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯁꯨꯔꯦꯁꯅ ꯑꯗꯩꯗꯤ ꯃꯥꯅ ꯃꯥꯏꯗ ꯊꯝꯃꯒ ꯊꯝꯃꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯁꯤ ꯁꯤꯗꯒꯤ ꯑꯣꯏꯅ ꯍꯣꯠꯅꯍꯜꯂꯁꯤ ꯑꯉꯥꯡꯁꯦ ꯊꯦꯡ ꯆꯠꯆꯕꯗ ꯌꯨꯝꯗ ꯄꯨꯡ 8ꯗ ꯍꯜꯂꯛꯄꯗꯤ ꯋꯥꯕꯅꯤ ꯂꯥꯏꯔꯤꯛꯁꯤ ꯄꯥꯗ꯭ꯔꯦ ꯃꯥꯁꯦ ꯑꯝꯇ ꯑꯗꯨꯒ ꯄꯥꯗ꯭ꯔꯁꯨ ꯃꯥ ꯉꯥꯏꯍꯥꯛ ꯇꯨꯝꯃꯒ ꯃꯥ ꯄꯨꯡ 10 10:30 ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯄꯥꯕ ꯍꯧꯏ ꯍꯧꯕꯁꯦ ꯑꯗꯨꯝ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯝ ꯄꯨꯡ 2 3 ꯑꯗꯨꯝ ꯄꯥꯔꯝꯃꯤ ꯑꯗꯨꯝ ꯇꯨꯝꯗ ꯑꯗꯨꯝ ꯄꯥ ꯂꯩꯔꯝꯃꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇꯨꯝꯃꯣꯁꯤ ꯑꯗꯨꯝ ꯌꯥꯗꯦ ꯑꯗꯨꯝ ꯃꯃꯥ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝ ꯂꯩꯇꯦ ꯆꯠꯂꯨꯕꯗꯨ ꯃꯈꯣꯡ ꯆꯠꯂꯛꯄꯅꯤ ꯋꯥꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧ ꯁꯤꯒꯨꯝꯕ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯊꯦꯡꯅꯔꯛꯄꯁꯤꯅ ꯄꯨꯁꯄꯥꯅꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯖꯕꯅꯦ ꯍꯥꯏꯅꯁꯨ ꯊꯝꯖꯒꯦ ꯃꯈꯥ ꯇꯥꯔꯛꯄꯁꯦ ꯄꯥꯕꯨꯡꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯄꯥꯕꯨꯡ ꯄꯨꯁꯄꯥꯅ ꯁꯨꯃꯥꯏꯅ ꯄꯣꯖꯤꯁꯟ ꯌꯥꯎꯔꯛꯄꯁꯦ ꯄꯥꯕꯨꯡꯒꯤ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯑꯗꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯈꯤꯇꯪ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯍꯟꯗꯛ ꯄꯣꯖꯤꯁꯟ ꯌꯥꯎꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯔꯝꯗꯤ ꯃꯥꯁꯦ ꯑꯩ ꯌꯥꯎꯔꯛꯀꯅꯤꯁꯨ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯥ ꯁꯦꯀꯦꯟꯗ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯗꯤ ꯊꯥꯖꯔꯨꯗꯦꯕꯀꯣ ꯑꯩꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ 5 to 10 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯛꯀꯗ꯭ꯔꯥꯅ ꯈꯟꯕꯅꯤ ꯑꯗꯨ ꯃꯥꯅ ꯁꯦꯀꯦꯟ ꯌꯥꯎꯔꯛꯄꯁꯤ ꯑꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯗꯨ ꯇꯤꯖꯤ ꯑꯣꯖꯥꯁꯤꯡꯁꯦ ꯃꯣꯏꯁꯦ ꯇꯁꯦꯡꯅ ꯑꯉꯥꯡꯈꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯐꯩꯌꯦꯅ ꯈꯜꯂꯦꯕꯀꯣ ꯃꯣꯏ ꯑꯉꯥꯡꯈꯩꯁꯤꯗ ꯁꯤ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯑꯗꯥ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯐꯖꯅ ꯑꯗꯨꯝ ꯇꯥꯛꯑꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯣꯏꯗꯁꯨ ꯑꯣꯖꯥ ꯑꯩꯗꯤ ꯇꯁꯦꯡꯅ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯃꯦꯗꯥꯝ ꯕꯤꯅꯤꯇꯥꯁꯦ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯀꯥꯟꯗ ꯍꯥꯏꯌꯦꯕꯀꯣ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯑꯣꯐ ꯂꯩꯕ ꯃꯇꯝꯗꯣ ꯑꯗꯨ ꯃꯥꯅ ꯈꯪꯗꯕꯗꯣ ꯈꯔ ꯇꯥꯛꯄꯤꯕ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯀꯥꯏꯁꯨ ꯍꯪꯉꯦꯕꯀꯣ ꯑꯗꯨ ꯌꯥꯅꯤ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯗꯨꯒ ꯃꯣꯏ ꯀꯩꯅꯣꯁꯤꯗ ꯑꯗꯨꯝ ꯍꯪꯕꯤꯌꯨ ꯑꯉꯥꯡꯒꯤꯗꯨꯗ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯑꯍꯥꯡꯕ ꯑꯣꯖꯥ ꯂꯩꯕꯁꯤꯡꯗꯨꯗ ꯑꯗꯨꯝ ꯆꯪꯉꯒ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯀꯥꯟꯗꯁꯨ ꯑꯗꯨꯝ ꯍꯥꯏꯌꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯗꯨꯝ ꯈꯔ ꯀꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯣꯏꯅꯗꯤ ꯑꯩ ꯂꯥꯟꯅ ꯂꯧꯔꯝꯕꯗꯤ ꯌꯥꯏꯀꯣ ꯑꯗꯨ ꯂꯥꯟꯅ ꯂꯧꯕ ꯅꯠꯇ꯭ꯔꯒ ꯂꯧꯗꯕꯗꯨꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯑꯩꯒꯤ ꯍꯩꯅꯤꯡꯕꯗꯨꯗꯤ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯐꯣꯡꯗꯣꯛꯑꯦꯕ ꯃꯣꯏ ꯑꯣꯖꯥ ꯑꯇꯩꯅꯁꯨ ꯑꯗꯨꯝ ꯑꯁ ꯅꯣꯏ ꯑꯣꯖꯥꯅ ꯑꯩꯁꯦ ꯃꯁꯛ ꯐꯖꯅ ꯈꯪꯉꯦ ꯑꯩꯒꯤ ꯃꯤꯡ ꯈꯪꯗ꯭ꯔꯒꯁꯨꯕꯀꯣ ꯑꯗꯨ ꯆꯪꯕꯗꯣ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯆꯪꯉꯦ ꯆꯪꯕꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯣꯏ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯉꯥꯡꯒꯤꯁꯦ ꯑꯗꯨꯒꯤ ꯂꯦꯛꯈꯤꯕ ꯃꯣꯏꯒꯤ NSSꯀꯤ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯍꯤꯡ ꯂꯦꯛꯄꯁꯦ ꯊꯤꯟꯕꯁꯦ ꯑꯩꯅ ꯑꯌꯥꯝꯕ ꯊꯤꯜꯂꯦꯕ ꯑꯩꯈꯣꯏꯗꯤ ꯒꯥꯔꯤ ꯃꯆꯥ ꯂꯩꯇꯦ ꯑꯣꯇꯣꯗ ꯑꯗꯨꯝ ꯆꯠꯂꯦꯕꯀꯣ ꯑꯗꯨꯅ ꯀ꯭ꯔꯣꯁ ꯇꯧꯕ ꯈꯣꯠꯄ ꯑꯃ ꯇꯧꯕꯁꯦ ꯃꯣꯏꯗꯤ ꯈꯔ ꯑꯉꯥꯡꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯩ ꯇꯤꯖꯤꯒꯤ ꯃꯣꯏꯒꯤ ꯁꯥꯇ꯭ꯔꯤ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯑꯩ ꯈꯪꯕ ꯌꯥꯎꯋꯦ ꯃꯣꯏ ꯃꯃꯤꯡ ꯂꯣꯏ ꯀꯧꯔꯦ ꯑꯩꯉꯣꯟꯗ ꯕꯕꯥꯗꯀꯣ ꯑꯩꯅꯗꯤ ꯈꯪꯗꯦ ꯑꯗꯨ ꯃꯣꯏꯅ ꯑꯌꯥꯝꯕ ꯀꯧꯔꯀꯥꯟꯗ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯨ ꯅꯠꯇꯅ ꯍꯧꯖꯤꯛꯀꯤ ꯁꯥꯔ ꯁꯨꯔꯦꯁ ꯍꯣꯏꯁꯦ ꯃꯣꯏꯁꯨ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯗ ꯑꯩꯒꯤ ꯃꯄꯥꯟꯗ ꯄꯦꯔꯦꯟ ꯑꯇꯩ ꯃꯄꯥꯟꯗ ꯂꯩꯕꯁꯦ ꯑꯩꯗꯤ ꯍꯛꯆꯥꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯍꯥꯔꯠ ꯅꯥꯏꯀ ꯍꯥꯏꯕꯗꯨꯅ ꯁꯥꯔ ꯁꯨꯔꯦꯁꯅꯁꯨ ꯑꯗꯨꯝ ꯃꯥꯒꯤ NIT ꯀꯣꯆꯤꯡ ꯁꯦꯟꯇꯔꯗꯣ ꯑꯩ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯀꯧꯁꯜꯂꯀꯥꯟꯗ ꯃꯅꯨꯡꯗ ꯐꯝꯃꯦ ꯇꯣꯄꯤ ꯊꯥꯡꯗꯣꯛꯄꯤꯔꯀꯥꯟꯗ ꯃꯥꯒꯤ ꯃꯃꯥꯡ ꯑꯍꯥꯡꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯒ ꯐꯝꯍꯜꯂꯀꯥꯟꯗ ꯁꯤꯗ ꯐꯝꯕꯤꯌꯨ ꯀꯥꯟꯗ ꯐꯝꯍꯟꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯄꯥꯕꯨꯡ ꯏꯆꯥꯅꯨꯄꯤꯁꯦ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯥꯏꯔꯤꯛ ꯐꯅ ꯍꯧꯔꯛꯄꯅꯤꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯄꯣꯖꯤꯁꯟ ꯌꯥꯎꯔꯛꯀꯅꯤ ꯇꯨꯡꯗ ꯀꯔꯤꯅꯣꯝ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯖꯕꯤꯔꯝꯒꯅꯤ ꯑꯗꯣ ꯁꯤꯒꯤ ꯍꯥꯏꯗꯤ ꯃꯈꯣꯡ ꯁꯣꯝꯕꯤꯔꯛꯄꯁꯦ ꯄꯥꯕꯨꯡ ꯍꯣꯏ ꯏꯃꯥ ꯍꯣꯏꯅ ꯁꯞꯄꯣꯔꯠ ꯃꯌꯥꯝ ꯇꯧꯕ ꯏꯆꯥꯒꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯍꯥꯔꯗ ꯋꯥꯔꯛꯇꯣ ꯎꯕꯗꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯅꯁꯨ ꯊꯝꯖꯒꯦ ꯄꯥꯕꯨꯡ ꯑꯗꯣ ꯄꯨꯁꯄꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯗꯣ ꯄꯨꯁꯄꯥ ꯍꯧꯒꯠꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯅꯪꯅ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯑꯃꯇꯪ ꯊꯝꯕꯤꯌꯨ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯗꯤ ꯍꯥꯏꯗꯤ ꯄꯤꯅꯤꯡꯕ ꯍꯥꯏꯁꯦ ꯃꯣꯏ ꯃꯁꯥꯁꯦ ꯍꯥꯏꯗꯤ ꯀꯟꯁꯤꯁꯇꯦꯟꯂꯤ ꯑꯗꯨꯝ ꯍꯣꯠꯅꯕ ꯀꯣ ꯑꯗꯨꯗꯒꯤ ꯃꯁꯥꯅ ꯇꯧꯕ ꯉꯝꯕꯗ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯍꯥꯏꯗꯤ ꯃꯣꯏ ꯃꯁꯥꯗ ꯂꯩꯕ ꯄꯣꯇꯦꯟꯁꯤꯌꯦꯜ ꯈꯪꯗꯕ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤꯕ ꯑꯗꯨꯗꯣ ꯗꯤꯁꯀꯕꯔ ꯇꯧꯔꯒ ꯃꯣꯏꯁꯦ ꯃꯣꯏ ꯃꯁꯥꯃꯛꯀꯤ ꯕꯦꯁ ꯚꯔꯖꯟ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯒ ꯃꯇꯝ ꯆꯥꯅ ꯑꯗꯨꯝ ꯍꯣꯠꯅꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯣ ꯑꯣꯜ ꯗ ꯕꯦꯁ ꯐꯣꯔ ꯌꯣꯔ ꯐ꯭ꯌꯨꯆꯔ ꯑꯦꯟꯗꯤꯚꯔꯁ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯃꯤ ꯇꯤꯚꯤꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯊꯦꯡꯛ ꯌꯨ ꯆꯦ